Laibak asigi ayamba state singda COVID nabagi sang singthaningai oina hantarakle. Nongmada miyoi lising mangagi mathakta positive case laklamba Delhi da hauji case sama yaudre. Awang nungpo ki state sing amadi Kerala amasung Rajasthan natana ayamba state amasung union territory singda positive oibigi sang asi sada taragi makhada laire. Laibak asig oina su positive oibigi sang asi sada ama 10.3 laire. Manipur gi oina di district tara taruki manungda district mapandi haujisu positive oibigi sang sada taragi mathakta laire. Aduga laisat asna maram oiduna mi sibasu nongmada taragi mathakta oiri. Oirakliba phibam asi laksinaba lengakna tha asi tara nipandigi hauna Manipur pumba total curfew laukthokre. Haiba curfew asi manungda laibak miyam yumdagi mapan thokpiganu yumda seng thillabasu thinjarake haina Chief Minister N Birena laibak miyamda paujel phawa pikre. Chief Minister ki paujel asi thabak oina onthoknaba state ki cap amasung pidina yumthong khudingda seng phanghanaba thaurangsu laukthokre. Adubu curfew thamkiba numit mangani suraba phawba state asida COVID-19 laksinba ngambagi mamidi uba phangdri. Delhi, Maharashtra, Tamil Nadu na singba COVID laisat asigi ani suba inota sathi na saitheng pangkiba state singna laisat asi laksin bangam khraga Manipur yauna awang no post state singna karida soibedagi laisat asi laksin bangam dribano haibadu yengbagi mathau tare. India gi oina punna yengbada Manipur gi phibam asi nungnang ningai oiri. Haukiba tha ani asida India gi oina mi lak taragi manungda miyoi lising kunithoi samapan tarahumde positive oibada Manipur na miyoi lising kuntrama thoi samri nimpumapan positive oiri. Arunachal Pradesh na miyoi lising kuntra mari sangma kun mari aduga Sikkim na miyoi lising kuntra nipan chani supna manga positive oi. Adubu sibagi sangdi Manipur ga yengnabada namely Arunachal Pradesh ta mi chani ahum aduga Sikkim dana mi chahum kun mari sikhi. Hairiba matam asida Manipur dana miyoi lising amaga chahum marpudrani thoi sikhi. Awang nungpo ki state singi manungda laisat asina maram oiduna mi sibagi sang asi Manipur na khwaidagi wangi. Assam da miyoi lising manga hena sirabasu misinga yengnarabadi sada 10.0 amagi sang khaktani. Manipur gina 10.0 marini. Recovery rate chu laibak asik oina sada marpudratre 10.3 jawraba matamda Manipur na sada marputaruk 10.3 da lairi. Positive oiba amasung mi sibagi sang wangba recovery rate na nemba asi kahena mi painingai oi. Aikhoigi oina karidano amadi soiri. Haujik phawbagi oina State Health Directorate amasung lanai layeng sangsingdagi phangba pawgi matung ina COVID na narga siriba miyoi sing asigi manungda ayambana masagi hanagi anaba leiba matam chan ana layeng singda puraktaba amasung COVID vaccine kaptaba singni hairi. Adubu atai state singda COVID positive oiraba anaba singi marakta masagi hanagi anaba leitaba amadi COVID vaccine kaplaba ngaktara haibasisu hangba yai. COVID naba singi marakta mi sibagi sang state asigi oina wangliba asi yenglaga state asigi ana layengi thabak thorum sing aikhoina hangatna yengba mathau tari. Handakta Union Health Ministry na Imphal gi asoba ana layeng sang amada sithi iraktuna COVID ward sing ningthina yengsindre hairkhiba du yamna wahan thoklei. Madu state asig ayamba ana layeng sang singda thoklamloi hainingai leite. Aduna COVID na naraba sing asi masa mathanta pharakpa ngaiduna leiba pharaktraga sijakhibagi phibam da leirabra haibasi kanagumana hangnadaba natte. Aduga nakal amaromdana COVID na naraba miyoi singbu khunaina hanthana yengbagi magong leibana anaba sing losinduna thambasu yaudaba natte. Masina maram oiduna state asida positive oibagi amasung sibagi sang wangnaba maramsu oiri. Loinana COVID appropriate behavior ningthina indaba sisu positive masing wakhatnaba maram oiri. Haujik yamna kiningai oiribadi anisuba inot laksinba ngamdringaida ahumsuba inona thongjinda leplaraba shini masi haujiktagi aikhoi khuu sendaba yaroi. Handakta Indian Council of Medical Research na phangba data matung ina leibak asigi miyoi crore ni phuromdi laichat asidagi kiningai oiri haikhibadu khangna aikoina section tharong lokhatpa mathau tari. Spain da positive oiba miyoi chada marphudi vaccine kaptaba singni hairi. Aduna aikhoisu mipum tingna vaccine kapama thau tari. Adubo laibak asigi misinga chanana vaccine phangba ngamdabagi khudong chadaba amasu mayoknari. Ngarangmak COVID na khwaidagi hena chaitheng pireba Maharashtra gi Mumbai da ana layeng sangsingda vaccine leitabadagi vaccine kapna khide. State asig oina so vaccine kapagi sang yamna namely nongmada miyoi lising kundagi panghen henba ngamdri. Haujik phawda punna miyoi lakta rom tamak vaccine kapli. Mipum khudimak vaccine kapthoknaba khongthang asi khare hena khongjel yangna sangsin matangai fadri.
ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯁꯟꯗ꯭ꯔꯦꯝꯕꯤ ꯏꯃꯥꯗꯤ ꯈ꯭ꯋꯥꯡ ꯌꯧꯔꯦ ꯍꯥꯏꯕꯗꯨꯅꯤ ꯉꯛ ꯌꯧꯗꯅꯕ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ꯫